ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯁꯤꯡꯕꯨ ꯑꯍꯥꯟꯕꯗ BS Explorer ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯅꯧꯕ ꯃꯔꯨꯞ ꯑꯣꯏꯕꯤꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯕꯦꯜ ꯑꯥꯏꯀꯣꯟꯅ ꯆꯤꯡꯕ ꯇꯔꯟ ꯑꯣꯟ ꯅꯝꯕꯤꯔꯝꯃꯨ ngasi nungsiraba marup mayamgidamak amuk puduna laksariba film asigi maming Cook Up a Storm film asigi maruibe actor kharagi maming panjarabada actor Paul gi saktamda Jang Yong Hwa actor Sky gi saktamda Nicholas Shi Paul gi girlfriend Mayo gi saktamda Michelle Bai Sky gi father gi saktamda Anthony Wong hojik film asi nungsiraba marup mayamgi mafamda kudon tamjaragi film asi hobu matamda street chef kai kauraba yamna thongthak hairaba nupa ama ulatuna howi Sky hairiba nupa sigi piklaba restaurant ama lerami kai na mahaki haijaba talent kaya putuktuna asugi matik hauna thongduna customer kaya adubu pungning pena service pirami adubu Sky gi wakhandi nungairamde maramdi mahaki piklingai digi punsida ningamdaba ama laibana maram oiraga maski sinna sida Sky na pikningaida mahaki mapana mahaku pa amagi manakta sinnaramlaga mapana mahaku thadoktuna chatkirami adubu Sky gi wakhanda di khalami nomudi aihak asuki matik thongthak haiba chef ama oige haina khata na mahaki wakhanda khalami mapana amasung mahakna semba ngamkidaba noodles adu nomudi soidna semba ngamge haina Sky mapa master ko asi asuki matik thongthak haiba chef amani mahak sumasum hona khiduna China gi khwaidigi hen phawraba master chef ama oirami ubu Sky gi pungningda mahaki mapabu asuki matik janingdaba amadi lerami maramdi mahaki piklingedigi punsi edu mapagi mateng yaudana hinglakpana maram oiraga adubu mahaki mapa master ko nadi Sky gi maramda karimata khanbiramde Sky gi mapa master ko asuki matik haraurami maramdi praja singna mahaki macha Sky lei haibadu khangbidabana maram oiraga mathangi sinna sija yamna masak matau fajaraba nupa mulami mahaki maming Paul koi mahak asi yamna modern technology amaga loinana thongthak haiba nupa ama oirami mahakna paisa pairaba millionaire billionaire imung kayagi thongthakpagi thabak tawrami Paul gi apambadi mahaki country China da halaktuna mapagi apambagi matungina restaurant ama hangdoktuna business tawba adu pamlami tuna maram oiraga France da chauraba offer kaya phangba du thadoktuna mahaki country China da halakhi China da halaklaba matungda noma fish seller amagi manakta lakladuna fish seller aduda yamna chauraba phajaraba nga ama piu haina seller aduna nga adu leite harami adubu khangawdana Sky su fish seller adugi manakta laklami tuga fish seller aduna phajaraba chauraba nga ama lokthokduna Sky da pirami madu uda Paul gi thamoida suki matik sauningba ama phawrami tungda mana Sky da sauningba amaga loinana jenglami Paul na fish seller aduda hanglami karigi damakta nangna phajarba nga asi mangonda piribano haina dagi fish seller aduna nga adu tangkhai tana kakthalaga tangkhai amana Paul da pirami tangkhai amana Sky da pirami ramdi makhoi ani khanadana bagi damakta adubu Sky amadi Paul gi thamoida asawba amamdi phaunarami Paul gi jamna phajaraba restaurant ama hangnabagi damakta sem sarami ki restaurant adu asuki matik nalami yamna modern technology amaga loinana hanglami gi restaurant adu jamna na AC room ga loinana hanglami adubu hairiba restaurant adu Sky gi restaurant adu gi opposite nakanda oirami du ubada Sky gi restaurant da thabak tawriba miyoi singi wakhanda chingnaba amasung phawrami maramdi makhoi gi restaurant da lakriba customer sing adu Paul gi restaurant da chatkhigadra haina Paul gi restaurant du hanglaba matungda customer ayamba Paul gi restaurant adu taste tawnabagi damakta changkhirami da Sky gi restaurant gi miyoi kaya tholoktuna makhoi gi restaurant adu da customer changlangnaba discount kaya pire 50% haina laurami duna maram oiraga Paul gi restaurant da changlamba customer ayamba amuk thoroktuna Sky gi restaurant da changlami duna Paul gi restaurant sing gi miyoi sing tholoktuna Sky gi restaurant gi staff sing aduga jamna saunaba ama oirami na maram oiraga hairiba restaurant anisigi marakta competition ama tawnabagi damakta sem sarami makhoi gi hairaba restaurant adudagi miyoi amamam thoroknaba Paul gi restaurant dagi Paul thoroknaba sem sarami Sky gi restaurant dagi na Sky thoknaba sem sarami makhoi ani saka magi wansinduna jengnarami makhoi ani gi hanna saunakhiba adusu nga jonba seller mafam amadagi haukhibani tungda competition tawnabagi damakta haurami competition adu honabagi damakta chauraba table amagi mathakta nga ama thanami competition adu jengnabagi damakta mafam aduda miyoi kyana question duna lerami
ꯑꯍꯥꯟꯕꯗ ꯄꯣꯜꯅ ꯌꯥꯝꯅ ꯐꯖꯔꯕ ꯉꯥ ꯑꯗꯨꯕꯨ ꯀꯛꯊꯠꯇꯨꯅ ꯉꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯀꯥꯔꯇꯤꯂꯦꯖꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡ ꯑꯃꯗ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯄꯣꯜꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯊꯃꯣꯏꯗ ꯑꯉꯛꯄ ꯑꯃꯁꯨꯡ ꯑꯄꯥꯝꯕ ꯀꯌꯥ ꯐꯥꯎꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯄꯣꯜꯅ ꯉꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯁ꯭ꯀꯥꯏ ꯇꯝꯅ ꯂꯪꯁꯤꯜꯂꯛꯈꯤ꯫ ꯃꯇꯨꯡꯗ ꯁ꯭ꯀꯥꯏꯅ ꯉꯥ ꯑꯗꯨ ꯑꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯊꯧꯔꯕ ꯊꯥꯡ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯄꯤꯁ ꯀꯌꯥ ꯊꯣꯛꯅ ꯀꯛꯂꯝꯃꯤ꯫ ꯃꯇꯨꯡꯗ ꯁ꯭ꯀꯥꯏꯅ ꯉꯥ ꯑꯗꯨ ꯄꯤꯁ ꯀꯌꯥ ꯊꯣꯛꯅ ꯀꯛꯂꯕ ꯃꯇꯨꯡꯗ ꯑꯀꯣꯟꯕꯗ ꯃꯍꯥꯛꯀꯤ ꯊꯧꯔꯕ ꯊꯥꯡ ꯑꯗꯨꯅ ꯉꯥ ꯃꯀꯨ ꯑꯗꯨ ꯑꯃꯨꯛꯀꯤ ꯈꯨꯛꯈꯛꯇ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯐꯖꯔꯕ ꯄꯤꯁꯁꯤꯡ ꯑꯗꯨ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯊꯛ ꯇꯝꯅ ꯂꯪꯁꯤꯜꯂꯛꯈꯤ꯫ ꯁ꯭ꯀꯥꯏꯅ ꯇꯧꯔꯤꯕ ꯇꯦꯂꯦꯟ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯄꯥꯝꯕ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯇꯦꯂꯦꯟ ꯑꯗꯨ ꯆꯞ ꯃꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯁꯄꯣꯔꯠ ꯇꯧꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯀꯨꯀꯤꯡ ꯀꯝꯄꯤꯇꯤꯁꯟꯒꯤ ꯕꯣꯔꯗꯀꯤ ꯃꯤꯑꯣꯏ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯨꯀꯤꯡ ꯀꯝꯄꯤꯇꯤꯁꯟꯗ ꯅꯈꯣꯏ ꯑꯅꯤ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯔꯝꯕꯅ ꯑꯐꯕ ꯁꯦꯐ ꯑꯣꯏꯗꯣꯏꯅꯣ ꯈꯪꯅꯤꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯥꯎꯍꯟꯕ ꯄꯥꯝꯈꯤ꯫ ꯄꯨꯜꯂ ꯃꯦꯗꯤꯌꯥ ꯀꯟꯐꯔꯦꯟꯁ ꯑꯃꯗ ꯑꯩꯅ ꯐ꯭ꯔꯥꯟꯁꯇ ꯂꯩꯔꯤꯉꯩꯗ ꯌꯥꯝꯅ ꯅ꯭ꯌꯨ ꯃꯣꯗꯔꯟ ꯇꯦꯛꯅꯣꯂꯣꯖꯤ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯀꯨꯛ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯆꯩꯅꯥꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯆꯩꯅꯥꯗ ꯍꯧꯖꯤꯛꯁꯨ ꯑꯣꯜ ꯃꯣꯗꯔꯟ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯀꯨꯛ ꯇꯧꯕ ꯃꯤꯑꯣꯏ ꯂꯩꯔꯤ" ꯍꯥꯏꯅ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯄꯣꯜꯅ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯇꯤꯚꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯇꯤꯚꯤꯗ ꯁ꯭ꯀꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯇꯥꯔꯨꯕꯗ ꯁ꯭ꯀꯥꯏꯒꯤ ꯄꯨꯛꯅꯤꯡ ꯑꯁꯥꯎꯕ ꯐꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯄꯣꯜꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯁ꯭ꯀꯥꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯣꯏꯔꯝꯕꯅ꯫ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨ ꯌꯥꯎꯔꯕ ꯃꯇꯨꯡꯗ ꯑꯉꯝꯕ ꯑꯗꯨꯒ ꯆꯩꯅꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯥꯎꯔꯕ ꯃꯥꯁꯇꯔ ꯆꯦꯐ ꯃꯤꯁꯇꯔ ꯀꯣꯒ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ꯫ ꯍꯥꯏꯔꯤꯕ ꯃꯥꯁꯇꯔ ꯆꯦꯐ ꯑꯗꯨ ꯀꯅꯥꯕꯨꯁꯨ ꯑꯣꯏꯔꯝꯗꯦ, ꯁ꯭ꯀꯥꯏꯒꯤ ꯃꯄꯥ ꯃꯤꯁꯇꯔ ꯀꯣ ꯑꯗꯨꯕꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯁꯤꯟ ꯑꯁꯤꯗ ꯁ꯭ꯀꯥꯏꯒꯤ ꯔꯦꯁꯇꯨꯔꯦꯟꯗ ꯄꯣꯜꯒꯤ ꯐ꯭ꯔꯦꯟꯗ ꯃꯥꯌꯣ ꯑꯗꯨ ꯂꯥꯛꯇꯨꯅ ꯁ꯭ꯀꯥꯏ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟꯗ ꯑꯗꯨ ꯆꯥꯅ ꯊꯛꯅꯕꯒꯤꯗꯃꯛꯇ ꯄꯣꯜꯒꯤ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯗ ꯂꯥꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯁ꯭ꯀꯥꯏ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟꯗ ꯄꯣꯜꯒꯤ ꯔꯦꯁꯇꯨꯔꯦꯟꯗ ꯆꯠꯂꯝꯃꯤ꯫ ꯄꯣꯜꯒꯤ ꯔꯦꯁꯇꯨꯔꯦꯟ ꯌꯧꯔꯕ ꯃꯇꯨꯡꯗ ꯄꯣꯜꯅ ꯁꯥꯔꯚ ꯇꯧꯔꯝꯗꯦ, ꯄꯣꯜꯒꯤ ꯐ꯭ꯔꯦꯟꯗ ꯃꯥꯌꯣꯅ ꯁꯥꯔꯚ ꯇꯧꯔꯝꯃꯤ꯫ ꯊꯣꯛꯂꯛꯂꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯎꯕꯗ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯌꯦꯡꯕꯗ ꯄ꯭ꯂꯥꯟꯒꯨꯝꯕ ꯑꯃꯒꯤ ꯃꯑꯣꯡ ꯃꯥꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯇꯦꯁ ꯇꯧꯗꯨꯅ ꯆꯥꯔꯨꯕ ꯃꯇꯨꯡꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯍꯥꯎꯕ ꯁ꯭ꯋꯤꯠ ꯗꯤꯁ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯁ꯭ꯀꯥꯏꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯝꯃꯤ, ꯄꯣꯜꯒꯤ ꯔꯦꯁꯇꯨꯔꯦꯟ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯣꯗꯔꯟ ꯁꯣꯁꯥꯏꯇꯤ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯡ ꯊꯥꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯇꯧꯏ ꯍꯥꯏꯅ꯫ ꯃꯇꯨꯡꯗ ꯁ꯭ꯀꯥꯏꯅ ꯄꯣꯜꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯈꯤ꯫ ꯆꯪꯂꯛꯂꯗꯨꯅ ꯁ꯭ꯀꯥꯏꯅ ꯄꯣꯜꯗ ꯍꯥꯏꯔꯝꯃꯤ, "ꯅꯪꯅ ꯊꯣꯡ ꯊꯥꯛꯅꯕ ꯊꯕꯛ ꯇꯧꯔꯤꯕ ꯁ꯭ꯋꯤꯠ ꯗꯤꯁꯁꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯦꯁ ꯑꯣꯏꯔꯦ, ꯃꯁꯤꯅ ꯅꯪꯅ ꯎꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ" ꯍꯥꯏꯅ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯄꯣꯜ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁ꯭ꯀꯥꯏꯅ ꯁꯥꯎꯔꯗꯨꯅ ꯁꯥ ꯊꯣꯡꯅꯕꯒꯤ ꯀꯝꯄꯤꯇꯤꯁꯟ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯁ꯭ꯀꯥꯏꯅ ꯃꯍꯥꯛꯀꯤ ꯑꯣꯜ ꯃꯣꯗꯔꯟ ꯇꯦꯛꯅꯣꯂꯣꯖꯤꯒ ꯂꯣꯏꯅꯅ ꯁꯥ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯅꯝ ꯂꯩꯅ ꯍꯥꯎꯅ ꯊꯣꯡꯂꯝꯃꯤ꯫ ꯊꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯦꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯣꯜꯗ ꯄꯤꯁꯜꯂꯛꯈꯤ꯫ ꯃꯇꯨꯡꯗ ꯄꯣꯜꯅ ꯍꯥꯏꯔꯝꯃꯤ, "ꯅꯪꯅ ꯊꯣꯡ ꯊꯥꯛꯂꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕꯗ ꯃꯣꯗꯔꯟ ꯁꯣꯁꯥꯏꯇꯤꯗ ꯃꯇꯝ ꯏꯆꯪ ꯆꯪꯗꯅ ꯑꯩꯅ ꯆꯞ ꯃꯥꯟꯅꯅ ꯊꯣꯡ ꯊꯥꯛꯀꯅꯤ" ꯍꯥꯏꯅ꯫ ꯃꯈꯥ ꯇꯥꯅ ꯃꯣꯗꯔꯟ ꯁꯣꯁꯥꯏꯇꯤꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯒ ꯂꯣꯏꯅꯅ ꯄꯣꯜꯅ ꯊꯣꯡ ꯊꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯄꯣꯜꯅ ꯃꯇꯝ ꯏꯆꯪ ꯆꯪꯗꯅ ꯁ꯭ꯀꯥꯏꯅ ꯊꯣꯡꯂꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯊꯣꯡꯂꯝꯃꯤ꯫ ꯄꯣꯜꯅ ꯊꯣꯡꯂꯤꯕ ꯍꯤꯟꯖꯥꯡ ꯑꯗꯨꯒ ꯁ꯭ꯀꯥꯏꯅ ꯊꯣꯡꯂꯤꯕ ꯗꯤꯁ ꯑꯗꯨꯒ ꯃꯇꯝ ꯏꯆꯪ ꯆꯪꯗꯅ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯁ꯭ꯀꯥꯏꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯝꯃꯤ, ꯄꯣꯜꯅ ꯊꯣꯡ ꯊꯥꯛꯂꯤꯕ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤ ꯀꯌꯥ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯗꯨ꯫ ꯑꯗꯨꯗꯒꯤ ꯁ꯭ꯀꯥꯏꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯇꯨꯡꯗ ꯁ꯭ꯀꯥꯏꯗ ꯃꯍꯥꯛꯄꯨ ꯌꯣꯛꯄꯤꯔꯛꯄ ꯑꯍꯟ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯀꯧꯔꯛꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯁ꯭ꯀꯥꯏ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯁ꯭ꯀꯥꯏꯅ ꯍꯪꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯄꯥꯗ, "ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯧꯔꯤꯕꯅꯣ" ꯍꯥꯏꯅ꯫ ꯃꯇꯨꯡꯗ ꯁ꯭ꯀꯥꯏꯒꯤ ꯃꯄꯥꯅ ꯁ꯭ꯀꯥꯏꯗ ꯍꯥꯏꯔꯝꯃꯤ, "ꯃꯤꯑꯣꯏ ꯀꯅꯥꯃꯠꯇꯅ ꯅꯍꯥꯛ ꯑꯁꯤ ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯤ ꯍꯥꯏꯕꯗꯨ ꯈꯪꯗꯦ, ꯃꯔꯝ ꯑꯗꯨꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯨꯛ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯗ ꯅꯍꯥꯛ ꯌꯥꯎꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯅꯤ, ꯑꯗꯨꯕꯨ ꯅꯍꯥꯛ ꯅꯁꯥꯅ ꯅꯁꯥꯕꯨ ꯍꯣꯠꯅꯖꯗꯨꯅ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯎ" ꯍꯥꯏꯅ꯫ ꯁ꯭ꯀꯥꯏꯅ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ, "ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯍꯥꯛꯀꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ, ꯏꯁꯥꯅ ꯏꯁꯥꯕꯨ ꯂꯦꯞꯆꯕ ꯉꯝꯂꯦ, ꯅꯣꯡꯃꯗꯤ ꯑꯩ ꯁꯣꯏꯗꯅ ꯎꯠꯀꯅꯤ ꯆꯩꯅꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯊꯣꯡ ꯊꯥꯛ ꯍꯩꯔꯕ ꯁꯦꯐ ꯑꯃꯅꯤ" ꯍꯥꯏꯕꯗꯨ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯊꯃꯣꯏ ꯄꯦꯟꯅ ꯁ꯭ꯀꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯨꯀꯤꯡ ꯀꯝꯄꯤꯇꯤꯁꯟꯒꯤꯗꯃꯛꯇ ꯇꯣꯔꯅꯥꯃꯦꯟ ꯍꯧꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯨꯛ ꯀꯌꯥ ꯃꯔꯨꯝꯁꯨ ꯇꯣꯔꯅꯥꯃꯦꯟ ꯑꯗꯨ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯄꯣꯜ ꯑꯃꯁꯨꯡ ꯁ꯭ꯀꯥꯏꯁꯨ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯗꯨꯅ ꯇꯣꯔꯅꯥꯃꯦꯟ ꯑꯗꯨ ꯌꯥꯎꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯔꯅꯥꯃꯦꯟ ꯑꯗꯨꯒꯤ ꯐꯥꯔꯁ ꯔꯥꯎꯟꯗ ꯄꯣꯜꯅ ꯌꯥꯝ ꯐꯖꯔꯕ ꯁ꯭ꯋꯤꯠ ꯗꯤꯁ ꯑꯃ ꯁꯦꯝ ꯁꯥꯔꯝꯃꯤ, ꯑꯗꯨꯒ ꯁ꯭ꯀꯥꯏꯅ ꯑꯣꯜ ꯃꯣꯗꯦꯜ ꯑꯣꯏꯕ ꯗꯤꯁ ꯑꯃ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯖꯖꯦꯁ ꯑꯃꯁꯨꯡ ꯑꯣꯗꯤꯌꯦꯟꯁꯁꯤꯡꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯉꯛꯄ ꯃꯑꯣꯡꯗ ꯊꯣꯡ ꯊꯥꯛꯄ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯄꯥꯝꯅꯔꯝꯃꯤ꯫ ꯑꯀꯣꯟꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯡ ꯊꯥꯛꯂꯤꯕ ꯗꯤꯁꯁꯤꯡ ꯑꯗꯨ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯍꯥꯎꯕ ꯑꯣꯏꯔꯝꯃꯤ꯫ ꯖꯖꯦꯁꯁꯤꯡꯅ ꯄꯣꯏꯟꯠ ꯄꯤꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯣꯏꯟꯠ ꯆꯞ ꯃꯥꯟꯅꯅ ꯐꯪꯂꯝꯃꯤ꯫
ꯑꯀꯣꯟꯕꯗ ꯆꯦꯝꯄꯤꯌꯟ ꯑꯃ ꯈꯟꯅꯕꯒꯤꯗꯃꯛꯇ ꯁ꯭ꯇꯦꯖ ꯑꯗꯨꯗ ꯖꯖ ꯑꯃ ꯀꯥꯈꯠꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯄꯣꯏꯟꯗꯤ ꯄꯣꯜ ꯑꯃꯁꯨꯡ ꯁ꯭ꯀꯥꯏ ꯆꯞ ꯃꯥꯟꯅꯅ ꯐꯪꯂꯝꯃꯤ ꯑꯗꯨꯕꯨ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟꯠ ꯌꯦꯡꯂꯨꯕ ꯃꯇꯨꯡꯗ ꯄꯣꯜꯅ ꯇꯥꯏꯝ ꯏꯆꯪ ꯆꯪꯗꯨꯅ ꯊꯣꯡ ꯊꯥꯛꯄ ꯑꯗꯨ ꯂꯣꯏꯈꯤꯕꯅ ꯍꯥꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯔꯅꯥꯃꯦꯟꯠ ꯑꯗꯨꯒꯤ ꯆꯦꯝꯄꯤꯌꯟ ꯑꯗꯨ ꯄꯣꯜꯅ ꯑꯣꯏꯈꯤꯔꯝꯃꯤ ꯆꯦꯝꯄꯤꯌꯟ ꯑꯣꯏꯕ ꯑꯗꯨ ꯎꯕꯗ ꯄꯣꯜꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ ꯑꯩ ꯌꯥꯝ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯟꯗꯕꯈꯩ ꯚꯤꯗꯤꯑꯣ ꯒꯦꯝ ꯁꯥꯟꯅꯕ ꯃꯐꯝꯗ ꯆꯠꯂꯗꯨꯅ ꯚꯤꯗꯤꯑꯣ ꯒꯦꯝ ꯁꯥꯟꯅꯔꯝꯃꯤ ꯚꯤꯗꯤꯑꯣ ꯒꯦꯝ ꯁꯥꯟꯅꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯇꯝ ꯀꯌꯥ ꯂꯦꯟꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯗꯤ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯁꯤꯟꯅꯔꯝꯕ ꯑꯍꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯍꯟ ꯑꯗꯨꯅ ꯁ꯭ꯀꯥꯏꯗ ꯍꯥꯏꯔꯝꯃꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯥꯏꯊꯤꯕ ꯑꯃꯁꯨꯡ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯤ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯏꯊꯤꯔꯒꯁꯨ ꯃꯊꯪꯒꯤ ꯇꯣꯔꯅꯥꯃꯦꯟꯠꯗ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯑꯣꯏꯊꯣꯛꯀꯅꯤ ꯑꯍꯟ ꯑꯗꯨꯅ ꯁ꯭ꯀꯥꯏꯗ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯃꯒ ꯃꯊꯪꯒꯤ ꯇꯣꯔꯅꯥꯃꯦꯟꯠ ꯑꯗꯨ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯅꯕ ꯍꯥꯏꯔꯝꯃꯤ ꯑꯃꯔꯣꯝꯗ ꯄꯣꯜ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ ꯍꯔꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯗ ꯐ꯭ꯔꯦꯟ ꯈꯔ ꯄꯨꯟꯗꯨꯅ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯄꯣꯜꯒꯤ ꯐ꯭ꯔꯦꯟ ꯑꯃꯅ ꯍꯥꯏꯔꯝꯃꯤ ꯅꯦꯛꯁ ꯔꯥꯎꯟꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯇꯣꯔꯅꯥꯃꯦꯟꯠ ꯑꯗꯨ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯃꯌꯣꯁꯨ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯁꯦꯝꯅꯕ ꯍꯥꯏꯅ ꯄꯣꯜꯅ ꯃꯌꯣꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛ ꯊꯣꯡ ꯊꯥꯛꯄ ꯌꯥꯝꯅ ꯍꯩꯕ ꯑꯃꯗꯤ ꯑꯣꯏꯗꯦ ꯃꯔꯝ ꯑꯗꯨꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯝꯄꯤꯇꯤꯁꯟꯗ ꯃꯍꯥꯛ ꯀꯔꯝ ꯍꯥꯏꯅ ꯌꯥꯎꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯄꯣꯜꯅ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟ ꯃꯌꯥ ꯑꯗꯨ ꯄꯥꯝꯗꯕꯒꯤ ꯃꯔꯝ ꯑꯗꯨ ꯍꯥꯏꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯐ꯭ꯔꯦꯟꯁꯤꯡ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯌꯥꯁꯨ ꯄꯣꯜꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯈꯤ ꯃꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯣꯜꯒꯤ ꯃꯃꯥꯡꯗ ꯆꯥ ꯒ꯭ꯂꯥꯁ ꯑꯅꯤ ꯊꯝꯃꯤ ꯑꯗꯨꯒ ꯀꯔꯝꯕꯅ ꯆꯤꯅꯤ ꯍꯦꯟꯅ ꯌꯥꯎꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯄꯣꯜꯁꯨ ꯋꯥ ꯉꯥꯡꯕ ꯉꯝꯂꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯇꯦꯁ ꯇꯧꯅꯕꯒꯤ ꯁꯦꯟꯁ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯄꯣꯛꯂꯛꯄꯗꯒꯤ ꯇꯦꯁ ꯇꯧꯅꯕꯒꯤ ꯁꯦꯟꯁ ꯑꯁꯤ ꯋꯥꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯣꯜ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯃꯌꯥꯅ ꯃꯍꯥꯛꯄꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯣꯏꯗꯕ ꯇꯧꯕꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟ ꯃꯌꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯍꯥꯏꯅ ꯁꯨꯞꯅꯇꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨ ꯌꯥꯎꯕ ꯐꯪꯅꯕꯒꯤ ꯑꯩꯍꯥꯛꯅ ꯊꯣꯛ ꯇꯧꯁꯤꯟꯅꯕꯅꯤ ꯃꯈꯥ ꯇꯥꯅ ꯃꯌꯥꯅ ꯁꯥꯎꯔꯗꯨꯅ ꯑꯩꯁꯨ ꯍꯥꯏꯔꯤꯕ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯗ ꯁꯣꯏꯗꯅ ꯌꯥꯎꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯄꯣꯜ ꯃꯈꯣꯏꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯔꯝꯃꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯊꯥꯖꯔꯕ ꯐ꯭ꯔꯦꯟꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯣꯏꯗꯕ ꯊꯕꯛ ꯇꯧꯕꯤꯕ ꯑꯗꯨ ꯎꯕꯗ ꯑꯗꯨꯒ ꯄꯣꯜꯒꯤ ꯐꯠꯇ꯭ꯔꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ ꯃꯍꯥꯛꯀꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨ ꯌꯣꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯍꯥꯏꯅ ꯄꯣꯜꯒꯤ ꯋꯥꯈꯜꯗꯗꯤ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯁꯨꯡꯄꯥꯝ ꯄꯥꯝꯂꯝꯗꯦ ꯄꯣꯜ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗ ꯄꯣꯜ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯅꯨꯃꯤꯗꯥꯡꯒꯤ ꯁꯤꯟ ꯑꯁꯤꯗ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯗ꯭ꯔꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯁ꯭ꯀꯥꯏꯅ ꯄꯣꯜꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯁ꯭ꯀꯥꯏꯁꯨ ꯄꯣꯜꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯈꯤ ꯁ꯭ꯀꯥꯏꯅ ꯄꯣꯜꯗ ꯍꯪꯂꯝꯃꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯆꯦꯝꯄꯤꯌꯟ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯂꯕꯅꯤ ꯅꯪꯗꯤ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯄꯣꯜꯅ ꯈꯨꯝꯂꯛꯏ ꯑꯩ ꯇꯣꯔꯅꯥꯃꯦꯟꯠ ꯑꯗꯨꯗ ꯃꯥꯏꯗꯤ ꯄꯥꯛꯂꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯥꯏꯊꯤꯕ ꯀꯌꯥ ꯑꯃꯗꯤ ꯂꯩꯔꯤ ꯍꯥꯏꯅ ꯁꯤꯡ ꯑꯁꯤ ꯄꯨꯝꯅꯃꯛ ꯇꯣꯛꯈ꯭ꯔꯣ ꯑꯗꯨꯒ ꯃꯃꯥꯡꯗ ꯊꯦꯠꯂꯤꯕ ꯕꯦꯅꯔ ꯑꯁꯤ ꯌꯦꯡꯉꯨ ꯃꯁꯤ ꯑꯩꯒꯤ ꯑꯥꯏꯗꯜꯅꯤ ꯃꯥꯁꯇꯔ ꯆꯦꯐ ꯆꯩꯅꯥꯒꯤ ꯅꯨꯄꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯁ꯭ꯀꯥꯏꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯕꯦꯅꯔ ꯑꯗꯨꯗ ꯊꯦꯠꯂꯤꯕ ꯃꯥꯁꯇꯔ ꯀꯣ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯩꯔꯕ ꯆꯩꯅꯥꯒꯤ ꯆꯦꯐ ꯑꯃꯅꯤ ꯃꯇꯨꯡꯗ ꯁ꯭ꯀꯥꯏꯅ ꯄꯣꯜꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯑꯩꯍꯥꯛꯀꯤ ꯏꯄꯥꯅꯤ ꯍꯥꯏꯅ ꯁ꯭ꯀꯥꯏꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯇꯤ ꯑꯐꯥꯎꯕ ꯃꯤ ꯑꯃꯅꯤ ꯅꯍꯥꯛ ꯑꯁꯨꯒꯨꯝꯅ ꯑꯣꯏꯌꯨ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇ꯭ꯔꯕ ꯅꯨꯄꯥ ꯑꯃꯅꯤ ꯃꯇꯨꯡꯗ ꯁ꯭ꯀꯥꯏꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯇꯧꯕꯤꯔꯝꯕ ꯃꯉꯣꯟꯗ ꯑꯋꯥꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯄꯣꯜꯗ ꯂꯤꯕ ꯍꯧꯔꯝꯃꯤ ꯁ꯭ꯀꯥꯏꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯍꯥꯟꯕꯗ ꯄꯣꯜꯅ ꯊꯥꯖꯕꯤꯔꯝꯗꯦ ꯂꯛꯅꯕꯤꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯩꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩ ꯊꯣꯡ ꯊꯥꯛꯄ ꯍꯩꯕ ꯑꯣꯏꯔꯝꯗꯦ ꯑꯗꯨꯕꯨ ꯏꯄꯥꯅ ꯑꯩꯕꯨ ꯂꯪꯊꯣꯛꯄꯤꯔꯝꯃꯤ ꯏꯄꯥ ꯌꯥꯎꯗꯅ ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯂꯦꯟꯗꯨꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯏꯄꯥꯅ ꯄꯥꯝꯖꯔꯝꯕ ꯃꯥꯁꯇꯔ ꯆꯦꯐ ꯑꯣꯏꯕ ꯄꯥꯝꯕ ꯑꯗꯨ ꯑꯩ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯪꯐꯥꯎꯅꯍꯟꯒꯅꯤ ꯍꯥꯏꯅ ꯄꯣꯜꯗ ꯍꯥꯏꯔꯝꯃꯤ ꯃꯇꯨꯡꯗ ꯄꯣꯜꯒꯤ ꯋꯥꯈꯜꯗ ꯈꯜꯂꯛꯇꯨꯅ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯁ꯭ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯑꯍꯥꯡꯕ ꯕꯣꯇꯜꯁꯤꯡ ꯑꯁꯤ ꯕꯦꯅꯔ ꯑꯗꯨꯗ ꯂꯪꯁꯤꯟꯁꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯑꯍꯥꯡꯕ ꯕꯣꯇꯜꯁꯤꯡ ꯑꯗꯨ ꯕꯦꯅꯔ ꯑꯗꯨꯗ ꯂꯪꯁꯤꯜꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯍꯥꯡꯂꯕ ꯕꯣꯇꯜꯁꯤꯡ ꯑꯗꯨ ꯕꯦꯅꯔ ꯑꯗꯨꯗ ꯂꯪꯁꯤꯟꯈꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯃꯔꯨꯞ ꯑꯃ ꯍꯥꯏꯕꯗꯨ ꯃꯈꯣꯏ ꯑꯅꯤ ꯑꯣꯏꯈꯤꯔꯝꯃꯤ ꯄꯣꯜꯅ ꯃꯍꯥꯛꯀꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯠꯇ꯭ꯔꯕ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨ ꯌꯣꯟꯅꯕꯒꯤꯗꯃꯛꯇ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯨꯡꯗ ꯄꯣꯜꯅ ꯃꯍꯥꯛꯀꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨ ꯌꯣꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ ꯐꯠꯇ꯭ꯔꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯒꯤ ꯁꯦꯀꯦꯟ ꯔꯥꯎꯟꯗ ꯅꯍꯥꯛ ꯀꯅꯥꯒ ꯆꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯔꯥꯎꯟꯗꯗꯤ ꯃꯤ ꯑꯃꯠꯇ ꯆꯠꯄ ꯌꯥꯔꯝꯗꯦ ꯃꯍꯥꯛꯀꯤ ꯊꯣꯡ ꯊꯥꯛꯅꯕꯒꯤꯗꯃꯛꯇ ꯄꯥꯔꯠꯅꯔ ꯑꯃ ꯃꯊꯧ ꯇꯥꯔꯝꯃꯤ ꯄꯣꯜꯒꯤ ꯐꯠꯇ꯭ꯔꯕ ꯃꯔꯨꯞ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯃꯔꯨꯞ ꯅꯨꯄꯤ ꯃꯌꯣ ꯑꯗꯨꯒ ꯄꯨꯟꯅ ꯆꯠꯇꯣꯏꯔꯥ ꯍꯥꯏꯔꯝꯃꯤ ꯄꯣꯜꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯆꯠꯀꯗꯕ ꯃꯤ ꯑꯗꯨꯗꯤ ꯑꯩꯍꯥꯛꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯃꯈꯥ ꯇꯥꯅ ꯄꯣꯜꯅ ꯃꯍꯥꯛꯀꯤ ꯆꯠꯃꯤꯟꯅꯒꯗꯕ ꯄꯥꯔꯠꯅꯔ ꯑꯗꯨꯒꯤ ꯃꯃꯤꯡ ꯁ꯭ꯀꯥꯏꯒꯤ ꯃꯃꯤꯡ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯄꯣꯜꯒꯤ ꯐꯠꯇ꯭ꯔꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ
ꯐꯠꯇ꯭ꯔꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯄꯣꯜꯗ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯀꯤ ꯀꯦꯔꯤꯌꯔ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯅ ꯑꯗꯨꯗꯒꯤ ꯄꯣꯜꯅ ꯁꯥꯎꯃꯟꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯅ ꯐꯠꯇ꯭ꯔꯕ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯌꯩꯁꯤꯟꯗꯨꯅ ꯐꯨꯔꯝꯃꯤ ꯇꯨꯡꯗ ꯄꯣꯜꯒꯤ ꯐꯠꯇ꯭ꯔꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯂꯝꯃꯤ ꯇꯨꯡꯗ ꯁ꯭ꯀꯥꯏꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯣꯛꯄꯤꯔꯛꯄ ꯑꯍꯟ ꯑꯗꯨ ꯂꯥꯛꯇꯨꯅ ꯄꯣꯜꯗ ꯍꯪꯂꯝꯃꯤ ꯅꯍꯥꯛ ꯁ꯭ꯀꯥꯏꯒ ꯄꯨꯟꯅ ꯇꯣꯔꯅꯥꯃꯦꯟꯠ ꯑꯗꯨ ꯌꯥꯎꯕ ꯆꯠꯃꯤꯟꯅꯗꯣꯏꯔꯥ ꯍꯥꯏꯅ ꯄꯣꯜꯅ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯁꯦꯡꯕ ꯄꯥꯎꯈꯨꯝꯒ ꯂꯣꯏꯅꯅ ꯑꯩꯍꯥꯛ ꯁꯦꯀꯦꯟ ꯔꯥꯎꯟꯗ ꯇꯣꯔꯅꯥꯃꯦꯟꯠ ꯑꯗꯨ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯁ꯭ꯀꯥꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯒꯅꯤ ꯍꯥꯏꯅ ꯄꯣꯜꯅ ꯁ꯭ꯀꯥꯏꯒꯤ ꯂꯦꯡꯕꯥꯟꯗ ꯇꯞꯅ ꯇꯞꯅ ꯊꯥꯗꯨꯅ ꯃꯁꯤ ꯑꯩꯒꯤ ꯈꯟꯈ꯭ꯔꯕ ꯋꯥꯈꯜꯅꯤ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕ ꯑꯣꯏꯔꯝꯃꯤ ꯇꯨꯡꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯨꯛ ꯀꯝꯄꯤꯇꯤꯁꯟꯒꯤ ꯑꯅꯤꯁꯨꯕ ꯔꯥꯎꯟꯗ ꯑꯗꯨ ꯍꯧꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯑꯗꯨꯕꯨ ꯇꯣꯔꯅꯥꯃꯦꯟꯠ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯄꯣꯜꯅ ꯃꯍꯥꯛꯀꯤ ꯍꯩꯖꯕ ꯅ꯭ꯌꯨ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯊꯣꯡ ꯊꯥꯛꯄ ꯀꯌꯥ ꯑꯃ ꯁ꯭ꯀꯥꯏꯗ ꯇꯥꯛꯄꯤꯔꯝꯃꯤ ꯁ꯭ꯀꯥꯏꯅꯁꯨ ꯃꯍꯥꯛꯀꯤ ꯑꯣꯜ ꯃꯣꯗꯦꯜꯒꯤ ꯊꯣꯡ ꯊꯥꯛꯄ ꯇꯦꯛꯅꯤꯛ ꯀꯌꯥ ꯑꯗꯨ ꯄꯣꯜꯗ ꯇꯥꯛꯄꯤꯔꯝꯃꯤ ꯁ꯭ꯀꯥꯏꯅ ꯄꯣꯜꯗ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯅ ꯇꯦꯁ ꯇꯧꯕꯒꯤ ꯁꯦꯟꯁ ꯑꯗꯨ ꯋꯥꯠꯂꯒꯁꯨ ꯑꯩꯍꯥꯛꯅ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯄꯣꯜꯅꯁꯨ ꯃꯍꯥꯛꯀꯤ ꯍꯩꯖꯕ ꯇꯦꯛꯅꯤꯛ ꯀꯌꯥ ꯁ꯭ꯀꯥꯏꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ ꯁ꯭ꯀꯥꯏꯅꯁꯨ ꯃꯍꯥꯛꯀꯤ ꯍꯩꯖꯕ ꯇꯦꯛꯅꯤꯛ ꯀꯌꯥ ꯄꯣꯜꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯇꯥꯛꯄꯤꯅꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯗꯥꯟꯁ ꯇꯧꯗꯨꯅ ꯊꯣꯡ ꯊꯥꯛꯇꯨꯅ ꯑꯃꯅ ꯑꯃꯕꯨ ꯇꯥꯛꯅꯔꯝꯃꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯝꯃꯤ ꯃꯈꯣꯏꯒꯤ ꯑꯅꯧ ꯑꯅꯧꯕ ꯇꯦꯛꯅꯤꯛ ꯀꯌꯥ ꯑꯃꯅ ꯑꯃꯕꯨ ꯇꯥꯛꯅꯗꯨꯅ ꯊꯣꯡ ꯊꯥꯛꯅꯔꯝꯃꯤ ꯗꯥꯟꯁ ꯇꯧꯔꯝꯃꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯇꯞꯅ ꯇꯞꯅ ꯇꯤꯟꯅꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕ ꯃꯔꯨꯞ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ ꯑꯗꯨꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯒꯤ ꯁꯦꯀꯦꯟ ꯔꯥꯎꯟꯗ ꯑꯗꯨ ꯍꯧꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯑꯗꯨ ꯂꯥꯛꯈꯤꯔꯝꯃꯤ ꯄꯣꯜ ꯑꯃꯁꯨꯡ ꯁ꯭ꯀꯥꯏ ꯄꯨꯟꯁꯤꯟꯗꯨꯅ ꯌꯥꯝꯅ ꯐꯖꯔꯕ ꯁ꯭ꯋꯤꯠ ꯗꯤꯁ ꯑꯃ ꯁꯦꯝꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯝꯄꯤꯇꯤꯇꯔ ꯀꯌꯥꯗꯁꯨ ꯐꯖꯔꯕ ꯊꯣꯡ ꯊꯥꯛꯄꯒꯤ ꯗꯤꯁ ꯀꯌꯥ ꯁꯦꯝꯂꯝꯃꯤ ꯃꯤꯆꯪ ꯆꯪꯗꯅ ꯄꯣꯜ ꯑꯃꯁꯨꯡ ꯁ꯭ꯀꯥꯏꯅ ꯌꯥꯝꯅ ꯐꯖꯔꯕ ꯁ꯭ꯋꯤꯠ ꯗꯤꯁ ꯑꯗꯨ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯖꯖꯦꯁꯁꯤꯡꯗ ꯄ꯭ꯔꯖꯦꯟꯠ ꯇꯧꯔꯝꯃꯤ ꯖꯖꯦꯁꯁꯤꯡꯅ ꯇꯦꯁ ꯇꯧꯔꯨꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯗꯤꯁ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯄꯥꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ ꯖꯖꯦꯁꯁꯤꯡ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯈꯣꯏꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯔꯕ ꯗꯤꯁ ꯑꯗꯨ ꯆꯥꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯇꯣꯔꯅꯥꯃꯦꯟꯠ ꯑꯗꯨꯒꯤ ꯔꯥꯎꯟꯗ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯣꯜ ꯑꯃꯁꯨꯡ ꯁ꯭ꯀꯥꯏꯅ ꯆꯦꯝꯄꯤꯌꯟ ꯑꯣꯏꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯕꯗꯤ ꯌꯨꯅꯤꯇꯤ ꯏꯁ ꯁ꯭ꯇꯔꯦꯡ ꯍꯥꯏꯕꯗꯨ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯕꯗꯨ ꯎꯠꯂꯤ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯁꯥꯎꯅꯔꯒꯁꯨ ꯇꯞꯅ ꯇꯞꯅ ꯅꯨꯡꯁꯤꯅꯈꯤꯗꯨꯅ ꯌꯨꯅꯤꯇꯤ ꯑꯣꯏꯈꯤꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯆꯦꯝꯄꯤꯌꯟ ꯑꯗꯨꯗ ꯑꯣꯏꯕ ꯉꯝꯈꯤ ꯑꯔꯣꯏꯕ ꯐꯥꯏꯅꯦꯜ ꯔꯥꯎꯟꯗ ꯑꯃꯗꯤ ꯋꯥꯠꯂꯝꯃꯤ ꯍꯥꯏꯔꯤꯕ ꯐꯥꯏꯅꯦꯜ ꯔꯥꯎꯟꯗ ꯑꯗꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯆꯩꯅꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯥꯎꯔꯕ ꯁ꯭ꯀꯥꯏꯒꯤ ꯐꯥꯗꯔ ꯃꯥꯁꯇꯔ ꯀꯣꯒ ꯊꯦꯡꯅꯕ ꯇꯥꯔꯝꯃꯤ ꯍꯥꯏꯔꯤꯕ ꯆꯦꯝꯄꯤꯌꯟ ꯐꯥꯏꯅꯦꯜ ꯔꯥꯎꯟꯗ ꯑꯗꯨ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯤ ꯑꯃꯈꯛ ꯃꯊꯧ ꯇꯥꯕꯅꯤꯅ ꯁ꯭ꯀꯥꯏꯗ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯁ꯭ꯀꯥꯏꯅꯁꯨ ꯄꯣꯜꯕꯨ ꯃꯣꯗꯔꯟ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯊꯣꯡ ꯊꯥꯛ ꯍꯩꯕꯅꯤꯅ ꯁ꯭ꯀꯥꯏꯅꯁꯨ ꯄꯣꯜꯕꯨ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ ꯃꯇꯥꯅ ꯄꯣꯜꯅ ꯁ꯭ꯀꯥꯏꯗ ꯑꯩꯗꯤ ꯏꯄꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯂꯦ ꯐꯖꯔꯕ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃ ꯆꯩꯅꯥꯗ ꯍꯥꯡꯗꯨꯅ ꯑꯩꯒꯤ ꯏꯄꯥꯅ ꯈꯜꯂꯝꯕ ꯋꯥꯈꯜ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯦ ꯑꯗꯨꯒ ꯅꯪꯁꯨ ꯅꯄꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯎ ꯍꯥꯏꯅ ꯄꯣꯜꯅ ꯁ꯭ꯀꯥꯏꯗ ꯍꯥꯏꯔꯝꯃꯤ ꯃꯇꯨꯡꯗ ꯄꯣꯜꯅ ꯁ꯭ꯀꯥꯏꯕꯨ ꯐꯥꯏꯅꯦꯜ ꯔꯥꯎꯟꯗ ꯑꯗꯨ ꯆꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯁ꯭ꯀꯥꯏꯒꯤ ꯃꯄꯥꯅ ꯁ꯭ꯀꯥꯏꯕꯨ ꯐꯥꯎꯔꯕ ꯁꯦꯐ ꯑꯃ ꯑꯣꯏꯕ ꯄꯥꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯥꯏꯅꯦꯜ ꯔꯥꯎꯟꯗ ꯑꯗꯨꯗ ꯁ꯭ꯀꯥꯏꯅ ꯁ꯭ꯀꯥꯏꯒꯤ ꯃꯄꯥ ꯃꯥꯁꯇꯔ ꯆꯦꯐ ꯃꯤꯁꯇꯔ ꯀꯣ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯍꯟꯕ ꯑꯗꯨ ꯄꯣꯜꯒꯤ ꯋꯥꯈꯜꯗ ꯄꯥꯝꯂꯝꯃꯤ ꯃꯇꯨꯡꯗ ꯄꯣꯜꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯁ꯭ꯀꯥꯏꯅ ꯃꯈꯥ ꯇꯥꯅ ꯌꯥꯔꯝꯃꯤ ꯁ꯭ꯀꯥꯏꯅ ꯄꯣꯜꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃꯅꯤ ꯍꯥꯏꯕꯗꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯐꯥꯎꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗ ꯐꯥꯏꯅꯦꯜ ꯔꯥꯎꯟꯗ ꯑꯗꯨ ꯍꯧꯅꯕꯒꯤꯗꯃꯛꯇ ꯁ꯭ꯀꯥꯏꯒꯤ ꯃꯄꯥ ꯃꯤꯁꯇꯔ ꯀꯣ ꯑꯗꯨꯁꯨ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯖ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯈꯤ ꯁ꯭ꯀꯥꯏꯒꯤ ꯃꯄꯥ ꯃꯥꯁꯇꯔ ꯀꯣ ꯑꯃꯁꯨꯡ ꯁ꯭ꯀꯥꯏ ꯁ꯭ꯇꯦꯖ ꯃꯅꯨꯡꯗ ꯊꯣꯡ ꯊꯥꯛꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯈꯤ ꯁ꯭ꯀꯥꯏꯒꯤ ꯃꯄꯥ ꯃꯥꯁꯇꯔ ꯀꯣꯗꯤ ꯊꯣꯡ ꯊꯥꯛꯄ ꯑꯗꯨ ꯍꯧꯗꯨꯅ ꯃꯍꯥꯛꯀꯤ ꯍꯩꯖꯕ ꯀꯌꯥ ꯎꯠꯇꯨꯅ ꯊꯣꯡ ꯊꯥꯛꯄ ꯑꯗꯨ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯁ꯭ꯀꯥꯏꯗꯤ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯀꯔꯤ ꯊꯣꯡꯒꯅꯤ ꯍꯥꯏꯕꯁꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯈꯟꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯃꯇꯨꯡꯗ ꯁ꯭ꯀꯥꯏꯒꯤ ꯃꯄꯥ ꯃꯤꯁꯇꯔ ꯀꯣ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁ꯭ꯀꯥꯏꯒꯤ ꯃꯃꯥꯏꯗ ꯏꯁꯤꯡ ꯆꯥꯏꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯅꯍꯥꯛꯀꯤ ꯊꯣꯡ ꯊꯥꯛꯄꯒꯤ ꯊꯕꯛ ꯑꯗꯨ ꯍꯧꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯁ꯭ꯀꯥꯏꯅ ꯃꯍꯥꯛ ꯊꯣꯡ ꯊꯥꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯔꯦꯗꯤ ꯇꯧꯔꯝꯃꯤ ꯁ꯭ꯀꯥꯏꯒꯤ ꯃꯄꯥ ꯃꯥꯁꯇꯔ ꯀꯣꯁꯨ ꯌꯥꯝꯅ ꯐꯖꯔꯕ ꯁ꯭ꯋꯤꯠ ꯗꯤꯁ ꯑꯃ ꯐ꯭ꯂꯥꯋꯔꯒ ꯌꯥꯎꯅ ꯁꯦꯝ ꯁꯥꯔꯝꯃꯤ ꯗꯤꯁ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ ꯂꯩꯒꯤ ꯂꯩꯅꯥꯒꯨꯝꯂꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯁ꯭ꯃꯦꯜ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯐꯖꯔꯕ ꯗꯤꯁ ꯑꯗꯨ ꯖꯖꯦꯁꯁꯤꯡꯗ ꯄ꯭ꯔꯖꯦꯟꯠ ꯇꯧꯔꯝꯃꯤ ꯁꯤꯡꯅ ꯇꯦꯁ ꯇꯧꯔꯨꯕ ꯃꯇꯨꯡꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯍꯥꯎꯕ ꯑꯃꯁꯨꯡ ꯐꯖꯔꯕ ꯗꯤꯁ ꯑꯃ ꯑꯣꯏꯔꯝꯃꯤ ꯁ꯭ꯀꯥꯏꯒꯤ ꯊꯣꯡ ꯊꯥꯛꯂꯤꯕ ꯑꯗꯨ ꯖꯖꯦꯁꯁꯤꯡꯗ ꯎꯠꯄꯒꯤ ꯇꯥꯟꯖꯥ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁ꯭ꯀꯥꯏꯅ ꯌꯥꯝꯅ ꯁ꯭ꯃꯦꯜ ꯂꯩꯔꯕ ꯑꯉꯛꯄ ꯅꯨꯗꯜꯁ ꯑꯃ ꯁꯦꯝꯂꯕ ꯃꯇꯨꯡꯗ ꯖꯖꯦꯁꯀꯤ ꯃꯅꯥꯛꯇ ꯆꯪꯗꯈꯩ ꯃꯍꯥꯛꯀꯤ ꯃꯄꯥ ꯃꯤꯁꯇꯔ ꯀꯣꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯅꯨꯗꯜꯁ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯄꯤꯔꯝꯃꯤ ꯃꯇꯨꯡꯗ ꯃꯥꯁꯇꯔ ꯀꯣꯅ ꯅꯨꯗꯜꯁ ꯑꯗꯨ ꯇꯦꯁ ꯇꯧꯔꯝꯃꯤ ꯅꯨꯗꯜꯁ ꯑꯗꯨꯒꯤ ꯃꯅꯝ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯉꯛꯄ ꯐꯪꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯗꯜꯁ ꯑꯗꯨ ꯁ꯭ꯀꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯆꯩꯅꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯥꯎꯔꯕ ꯃꯤꯁꯇꯔ ꯀꯣꯅ ꯁꯦꯝꯕ ꯉꯝꯗꯕ ꯅꯨꯗꯜꯁ ꯑꯃ ꯑꯣꯏꯔꯝꯃꯤ
ꯅꯨꯗꯜꯁ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯦꯁ ꯑꯣꯏꯕ ꯑꯃꯁꯨꯡ ꯁ꯭ꯃꯦꯜ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯀꯥꯏꯒꯤ ꯃꯄꯥ ꯃꯥꯁꯇꯔ ꯀꯣꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯦꯞꯄ ꯂꯩꯇꯅ ꯍꯟꯅ ꯆꯥꯔꯝꯃꯤ꯫ ꯁ꯭ꯀꯥꯏ ꯇꯞꯅ ꯇꯞꯅ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯖ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯃꯥꯁꯇꯔ ꯀꯣꯅ ꯁ꯭ꯀꯥꯏꯗ ꯀꯧꯔꯛꯇꯨꯅ ꯅꯍꯥꯛꯅ ꯅꯨꯗꯜꯁ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁ꯭ꯃꯦꯜ ꯂꯩꯅ ꯑꯃꯁꯨꯡ ꯍꯥꯎꯅ ꯁꯦꯝꯂꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯎꯕꯗ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯃꯥꯟꯅꯕ ꯑꯗꯨ ꯎꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯄꯥ ꯃꯆꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ꯫ ꯃꯈꯥ ꯇꯥꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯣꯏꯅ ꯊꯨꯡꯅꯔꯝꯃꯤ꯫ ꯁ꯭ꯀꯥꯏꯒꯤ ꯃꯄꯥꯁꯨ ꯌꯥꯝꯅ ꯐꯥꯎꯔꯕ ꯃꯥꯁꯇꯔ ꯁꯦꯐ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯁ꯭ꯀꯥꯏꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯑꯣꯏꯍꯟꯕ ꯄꯥꯝꯕ ꯌꯥꯝꯅ ꯐꯥꯎꯔꯕ ꯃꯥꯁꯇꯔ ꯁꯦꯐ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯉꯝꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁ꯭ꯀꯥꯏ ꯑꯃꯁꯨꯡ ꯄꯣꯜꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯔꯟ ꯇꯧꯔꯝꯃꯤ꯫ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨ ꯀꯁꯇꯃꯔ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯒꯠꯂꯝꯃꯤ, ꯍꯥꯟꯅꯗꯒꯤ ꯀꯁꯇꯃꯔ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯍꯦꯟꯒꯠꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯁꯇꯃꯔꯁꯤꯡ ꯑꯗꯨꯅꯁꯨ ꯁ꯭ꯀꯥꯏ ꯑꯃꯁꯨꯡ ꯄꯣꯜꯅ ꯊꯣꯡ ꯊꯥꯛꯂꯤꯕ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯄꯥꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯔꯦꯁꯇꯨꯔꯦꯟ ꯑꯁꯤ ꯃꯤꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯅ ꯆꯤꯟꯕ ꯔꯦꯁꯇꯨꯔꯦꯟ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯅꯕ ꯔꯦꯁꯇꯨꯔꯦꯟ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯌꯨꯅꯤꯇꯤ ꯏꯖ ꯁ꯭ꯇꯔꯦꯡꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯤ ꯍꯥꯏꯗꯨ ꯑꯣꯏꯔꯗꯨꯅ ꯐꯤꯂꯝ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯦꯄꯤ ꯑꯦꯟꯗꯤꯡ ꯑꯣꯏꯅ ꯂꯣꯏꯁꯤꯟꯈꯤ꯫ ꯉꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯕꯒꯤ ꯑꯌꯥꯕ ꯂꯧꯖꯔꯤ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝꯒ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯤꯌꯥꯔꯅꯆꯤꯡꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯕ ꯊꯣꯛꯂꯒꯗꯤ ꯂꯥꯏꯛ ꯅꯝꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫